मार्च थागे अरोइब निमित तांग कुंथ्रा माथोय लमता थागिन कुनमाथोय निपानबा नोंमाइजिंग निमित असिदा अहाकना रेकॉर्ड तौजदुना ख्वाइगी मफमदा थमजगदोरिबा असि ngasiगी अपुनब मैतैना इरात थौनिनरिबा लाइरेम्बी सिंगी मैतैगी ओइजबा लाइरेम्बी सिगी मनुंगदा अमा ओइरिबी अखोइगी लाइरेम्मा पांथोइबीगी मरमदनी रेकॉर्डिंग असिबु ताबीगदोरिबा ताबीरिबा ख्वाइगी मफमदा मनिंद्र कोनसम अहाकना अहानबदा नोलुकना खुरुमजरी अखोइगी मणिपुर की दंगसी लैरिबा अपुनबा मैतै हाइबसी करिनो करम माइ तौना हौरखिबनो लमदम मसी करम तौना सेमगलखिबनो पा इपुसिंगना निंथौरोल कयाना करम तौना करम हाइ तौना अपुनबा ngasiगी मैतै हाइरगा खंगनरिबा अपुनबा सक्तम की मैतै लेबा मणिपुर हाइबसी करम माइ तौना सेमगत पिरमबनो मसीगी करम्बा लाइसोल तिनसोल हिंदू की लाइनिंग लाक्ट्रिंगेगी ममांगदा करी करी लाइसोल तिनसोल तौरम्बा कैदौरम्बा चटनबीदा कयामना अहोंबा लाक्पा कयामना सेमदोक सादोक्तुना अखोइगी तुंगी तुंगलमचतकीदमक्ता अरंगबा तुंगलमचतकीदमक्ता थंबीरम्बा हाइबना चिंबा अखोइसि खंगननबगीदमक्ता अखोइगुम्बा मिचमना खंगननबगीदमक्तादी मसीगी मरमदा थिजिनबीबा अखंग अहै पंडित माइचौ पंडित स्कॉलर सिंगना इबीबा नैनबीबा वारेंगना चिंबा पाजरगनी अदुबु सुंबा मयामसी अखोइना पाबा मतमदा मसी खंगननबनी हाइना अखोइना अदु पुया लेरमे अदु लेरमे ना पुया गायबसी अरीबा पुयानी अरीबा लाइरिकनी हाइरिबा लाइरिक सिंगची अखोइ मिचम अमना मणिपुर अमसुंग मैतैबु मैतैबा अखोइगी कांगलुप फुरुप असिबु खंगजनिंगबा अमना मिचम अमना हेक्ता पुया गायजे हेक्ता पारगा हेक्ता खंगबा ngambagi उपाय लेते खंगबसु ngamboi मसीदी मसीगी लम मसीदा थिजिनबीबा ओजा गुरु सिंगना यामना फजना नैनबीरेरगा मखोइना इबीबा अराइबा लोंदा इबीरकपा अखोइ लाइरिक इथोकपिरबा खंगननबगीदमक्ता थंबीरकपा वारेंगना चिंबा करी सिंगदु पारगनी अदो पांथोइबीगी मरमदा अतै अरीबा पुयासिंगदा पांथोइबीगी पलंबा अखोइ पुया अरीबा पुयासिंग ममिंग अमा अनि अखोइ मीना अखंग आइसिंगना पन्नबा ताजै खुदम मोइना से अखोइ नुमित कापा हाइबा अरीबा पुयादा पांथोइबी पल्लेना पांथोइ मरमदा यावरेन हेक्ता लौबा यादबा लै मदु अतोप पांथोइबी अमा ओइना कैनो तौबा याबा लौबा याबा उजिके अखोइ लाइरेमा इरा थौनिनरिबा लाइरेमा पांथोइबीसी गी मरमदा नते हाइदना लौबा याबगुम्बा अतोप लाइरिकसु लेरम्बा याय अखोइना थेंगनजदबा ओइरम्बा याय अदो पांथोइबीगी मरमदा हौजिक अखोइना लै खंगजबदा अरीबा लाइरिकता पांथोइबी खोंगुल हाइबा मैतैगी अरीबा लाइरिक अमा लै लाइरिकसी अखोइगी पांथोइबीगी मरमदा थिजिनबा स्कॉलर सिंगना अदगी मैतैगी अरीबा चटना लोंचत नाट की लाइनिंग लाइसोनगी चटनबी नाट की परिंगना चिंबा थिजिनबा अखोइगी स्कॉलर सिंग रिसर्चर सिंगना यामना मरु ओइबा लाइरिक अमा ओइना लौनबा अखोइगी लाइरिक नि पांथोइबी खोंगुल हारिसे मसी अखोइगी अरीबा लोंदादा इरंबा लाइरिक मचानी याम थाबा नते अदु अखोइगी अराइबा मैतै लोंदसु हंदोक्तनसु फोंगदना अखोइ थंबीरे अदु ओरसु मदुमक लाइरिक अदु पारगा अखोइना पांथोइबीगी मरमदा चपचाना खंगनी हाइबसे मसीदी अमु ओइथोक्तबदौना तौबा मिचम अमगिदी युंगी अखोइगी नुपी अमना नुपी अंगांग अमना अदगी अखोइगुम्बा करिसु खंगजदबा अमना हेक पारगा पांथोइबी करिनो गाइसे हेक्ता चपचाना खंगबा ngambagi कैनोसी अखोइ वाटकदौबा मचा ओइबा अदुबु पांथोइबीगी मरमदा अखोइना अखोइगुम्बा मिचम अमना खंगननबगीदमक्ता लैरिबसे लाइरिक अहुम खक थेंगनजे हेना लेरम्बा याय अइना थेंगनजबा अइना पाजरबा लाइरिक अहुमदुनी अइना पंजरीबसे अहानबदा अखोइगी हंदक्ता लायोइबीगिबा अखोइगी आइगिदी माइकैगी खुराई माइकैगी हाइतारे मयामना ख्वाइ मयामनासु सखंगनबीगबा मैतैगी अरीबा लोचत साजत अखोइगी चटनबी परिंग अमदी लाइनिंग लाइसोलगी मरमदा पंडित अमा ओइना अचौबा माइचौ अमा ओइना इकाइ खुमनबीगिबा अखोइगी साइरेम नीलबीर ओजा साइरेम नीलबीरना इबीरम्बा लाइंगथौ लाइरेम्बा सिंगी वारी सिंबुल हाइदना अखोइ लाइरिक अमा लै मसैजसु पांथोइबीगी मरमदा फजना अखोइ अमनसु पाबदा खंगननबगी लोंदादा फजना इबी अदगी मथंगदा
ꯑꯩꯈꯣꯏꯒꯤ ꯑꯉꯟꯕ ꯄꯨꯋꯥꯔꯤꯒꯤ ꯈꯣꯡꯆꯠꯇ ꯅꯨꯄꯤ ꯃꯉꯥ ꯍꯥꯏꯗꯅ ꯃꯩꯇꯩꯒꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯂꯥꯠꯅꯔꯤꯕ ꯁꯤꯡꯊꯥꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯤ ꯃꯉꯥ ꯈꯛꯀꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯗꯒꯤꯅꯤ ꯎꯖꯥ ꯏꯕꯦꯝꯃ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃꯒ ꯊꯦꯡꯅꯖꯩ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤꯒꯤ ꯃꯩꯇꯩ ꯆꯅꯨ ꯈꯔ ꯍꯥꯏꯗꯅ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯍꯥꯏꯅ ꯌꯥꯝ ꯊꯥꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯟꯗꯤꯠ ꯕꯤ ꯀꯨꯂꯆꯟꯗ꯭ꯔ ꯁꯔꯃꯅ ꯏꯕꯤꯔꯝꯃꯤ ꯃꯁꯤꯗꯁꯨ ꯄꯥꯟꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯍꯨꯝꯁꯤ ꯄꯥꯔꯒ ꯄꯥꯟꯊꯣꯏꯕꯤꯒꯤ ꯃꯔꯝꯁꯦ ꯄꯥꯟꯊꯣꯏꯕꯤꯁꯤ ꯁꯤ ꯑꯣꯏꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯃꯅꯁꯨ ꯄꯥꯔꯒ ꯈꯪꯕ ꯉꯝꯕ ꯄꯣꯠꯁꯛꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯁꯨ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜ ꯀꯔꯤ ꯑꯃꯅꯗꯤ ꯍꯦꯛꯇ ꯊꯤꯔꯒ ꯄꯥꯕ ꯍꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯃꯔꯨꯑꯣꯏꯅ ꯍꯧꯔꯛꯏꯕ ꯃꯩꯇꯩ ꯅꯍꯥꯔꯣꯜꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯩꯔꯒ ꯄꯥꯅꯕꯒꯤ ꯃꯆꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯌꯥꯝꯅ ꯋꯥꯠꯄꯅꯤꯅ ꯃꯗꯨꯁꯨ ꯍꯦꯛꯇ ꯌꯥꯔꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯑꯗꯨ ꯌꯥꯗꯕꯅꯤ ꯍꯥꯏꯕ ꯈꯟꯖꯕꯗꯨꯅ ꯃꯔꯝꯁꯨ ꯑꯣꯏꯔꯒꯅꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯟꯊꯣꯏꯕꯤꯁꯤ ꯀꯔꯤꯅꯣ ꯃꯩꯇꯩꯅ ꯀꯔꯤ ꯑꯣꯏꯅ ꯂꯧꯅꯔꯛꯀꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯖꯔꯤꯕꯁꯤꯁꯨ ꯄꯥꯟꯊꯣꯏꯕꯤꯁꯤ ꯑꯣꯖꯥ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯏꯕꯦꯝꯃ ꯗꯥꯛꯇꯔ ꯅꯣꯡꯃꯥꯏꯊꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯑꯉꯟꯕ ꯄꯨꯋꯥꯔꯤꯒꯤ ꯈꯣꯡꯆꯠꯇ ꯅꯨꯄꯤ ꯃꯉꯥ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯃꯒ ꯑꯗꯒꯤ ꯄꯨꯋꯥꯔꯤꯒꯤ ꯃꯩꯇꯩ ꯆꯔꯨ ꯈꯔ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤꯒꯤ ꯃꯩꯇꯩ ꯆꯅꯨ ꯈꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯟꯗꯤꯠ ꯕꯤ ꯀꯨꯂꯆꯟꯗ꯭ꯔ ꯁꯔꯃ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯕꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤꯗ ꯄꯜꯂꯤꯕꯗꯨꯗꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯁꯩꯊꯥꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯤ ꯂꯥꯏꯔꯦꯝꯕꯤ ꯄꯥꯟꯊꯣꯏꯕꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤ ꯀꯔꯤꯅꯣ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩꯒꯤ ꯃꯐꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤꯗꯕ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯏꯆꯝ ꯆꯝꯅ ꯄꯥꯟꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯁꯥꯏꯔꯦꯝ ꯅꯤꯂꯕꯤꯔꯅ ꯏꯕꯤꯔꯒ ꯊꯝꯕꯤꯔꯝꯃꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕ ꯄꯥꯟꯊꯣꯏꯕꯤꯁꯤ ꯎꯃꯪ ꯂꯥꯏꯅꯤ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯁꯛ ꯇꯥꯛꯄꯤꯔꯒ ꯊꯝꯕꯤꯔꯝꯃꯤ ꯎꯃꯪ ꯂꯥꯏ ꯃꯩꯇꯩꯒꯤꯅ ꯉꯁꯤ ꯈꯪꯅꯔꯤꯕ ꯎꯃꯪ ꯂꯥꯏ ꯍꯥꯏꯅ ꯈꯨꯡꯒꯪ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯣꯟ ꯂꯤꯡꯗꯅ ꯂꯩꯔꯤꯕ ꯂꯥꯏꯁꯦ ꯃꯁꯤ ꯂꯥꯏꯔꯦꯝꯕ ꯎꯃꯪ ꯂꯥꯏ ꯂꯥꯏꯔꯦꯝꯕꯤ ꯎꯃꯪ ꯂꯥꯏ ꯑꯃꯅꯤ ꯍꯥꯏꯗꯅ ꯆꯞ ꯆꯥꯅ ꯃꯁꯛ ꯇꯥꯛꯄꯤꯔꯒ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯇꯧꯕꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛ ꯂꯝꯒꯤ ꯃꯩꯇꯩꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯀꯗꯥꯏꯗ ꯎꯃꯪ ꯂꯥꯏꯒꯤ ꯈꯨꯕꯝ ꯂꯥꯏꯀꯣꯟ ꯂꯩꯒꯦ ꯍꯥꯏꯗꯅ ꯎꯃꯪ ꯂꯥꯏ ꯈꯨꯟꯗꯥ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯒꯤ ꯎꯃꯪ ꯂꯥꯏ ꯂꯥꯏꯀꯣꯟꯁꯤꯡ ꯀꯗꯥꯏꯗ ꯀꯔꯝꯕ ꯎꯃꯪ ꯂꯥꯏ ꯂꯩꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯈꯨꯟ ꯇꯥꯛꯄꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯑꯅꯧꯕ ꯅꯧꯅ ꯏꯊꯣꯛꯄꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯄꯥꯟꯊꯣꯏꯕꯤꯁꯦ ꯎꯃꯪ ꯂꯥꯏ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯦꯀ꯭ꯔꯨ ꯑꯩꯈꯣꯏꯒꯤ ꯂꯥꯡꯃꯩꯊꯦꯠ ꯈꯨꯝꯕꯣꯡ ꯈꯥ ꯊꯧꯅꯥꯎꯖꯝ ꯄꯨꯡꯗꯣꯡꯕꯝ ꯎꯆꯦꯛꯀꯣꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯁꯅꯥꯝ ꯀꯛꯌꯥꯏ ꯆꯥꯏꯔꯦꯟ ꯆꯤꯡꯃꯩꯔꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝ ꯌꯥꯝꯕꯦꯝ ꯎꯠꯂꯧ ꯑꯁꯤꯅꯆꯤꯡꯕ ꯈꯨꯡꯒꯪꯁꯤꯡꯗ ꯑꯇꯩ ꯋꯥꯠꯂꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯈꯔꯗꯪ ꯄꯟꯖꯕꯁꯤꯗ ꯆꯤꯊꯍꯧꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯗ ꯄꯥꯟꯊꯣꯏꯕꯤꯁꯦ ꯎꯃꯪ ꯂꯥꯏ ꯑꯣꯏꯅ ꯂꯥꯠꯂꯤꯕ ꯎꯃꯪ ꯂꯥꯏ ꯑꯣꯏꯅ ꯂꯥꯠꯄ ꯍꯥꯏꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤꯒꯤ ꯑꯣꯏꯅ ꯁꯔꯦꯟ ꯆꯟꯕ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯍꯔꯥꯎꯒꯗꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯃ ꯁꯣꯏꯗꯅ ꯂꯩꯒꯅꯦꯕ ꯑꯗꯨ ꯂꯩꯕꯁꯤꯗꯩꯁꯤꯗ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯕ ꯎꯃꯪ ꯂꯥꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯩꯇꯩꯒꯤ ꯊꯥꯔꯣꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯔꯣꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤ ꯊꯝꯖꯒꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡ ꯆꯪꯉꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯂꯩꯔꯛꯑꯕ ꯂꯥꯏꯔꯤꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯖꯩ ꯀꯩꯅꯣꯗ ꯂꯣꯟꯗꯥ ꯂꯥꯏꯔꯤꯛꯇꯨꯒꯤ ꯂꯣꯟꯗꯥ ꯄꯨꯗꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯐꯣꯡꯕ ꯑꯔꯤꯕ ꯄꯨꯌꯥꯁꯤꯡꯒꯤ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯀꯦꯇꯂꯣꯛ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯊꯥꯔꯣꯟ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟꯕ ꯄꯟꯗꯤꯠꯁꯤꯡꯒꯤ ꯀꯁꯇꯗꯤꯗ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯁꯇꯣꯗꯤꯌꯥꯟ ꯑꯣꯏꯅ ꯂꯩꯕꯁꯤꯡꯒꯤ ꯗ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯑꯍꯧꯕ ꯑꯗꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯟꯗꯨꯒꯤ ꯄ꯭ꯔꯚꯥꯕ ꯍꯤꯟꯗꯨꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯑꯕ ꯑꯔꯤꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯤꯟꯗꯨꯒꯤ ꯂꯥꯛꯑꯕ ꯃꯇꯨꯡꯗꯁꯨ ꯏꯊꯣꯛꯄ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯥꯔꯣꯟ ꯍꯥꯏꯁꯦ
ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯑꯔꯥꯏꯕ ꯂꯣꯟꯗꯥꯗ ꯏꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯕ ꯂꯥꯏꯔꯤꯛꯅꯤ ꯑꯗꯨ ꯕꯖꯥꯔꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗ꯭ꯔꯒꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯑꯩ ꯐꯪꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒꯨꯝꯕ ꯊꯥꯔꯣꯟ ꯍꯥꯏꯔꯤꯕ ꯃꯩꯇꯩꯒꯤ ꯊꯥ 12ꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯊꯥꯗ ꯃꯩꯇꯩꯅ ꯀꯔꯤ ꯏꯔꯥꯠ ꯊꯧꯅꯤ ꯀꯔꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯒꯦꯅ ꯆꯞ ꯆꯥꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯕꯁꯦ ꯂꯝꯇꯥ ꯊꯥꯗꯅꯦꯕ ꯂꯝꯇꯥ ꯊꯥꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯎꯃꯪ ꯂꯥꯏ ꯂꯥꯏꯀꯣꯟ ꯄꯥꯟꯊꯣꯏꯕꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯅꯤ ꯍꯥꯏꯗꯅ ꯏꯔꯥꯠ ꯊꯧꯅꯤꯗꯅ ꯈꯨꯕꯝ ꯌꯥꯗꯅ ꯂꯥꯏꯀꯣꯟ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯂꯝꯇꯥ ꯊꯥꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯔꯦꯟ ꯆꯟꯕꯗꯪ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯍꯔꯥꯎꯕ ꯑꯣꯏꯇꯥꯔꯒꯁꯨ ꯂꯝꯇꯥ ꯊꯥꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯇꯧꯅꯔꯝꯒꯅꯤ ꯇꯧꯅꯔꯝꯃꯤ ꯇꯧꯅꯔꯛꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯖꯕꯅꯤ ꯑꯩ ꯏꯁꯥꯃꯛꯇꯤ ꯑꯩ ꯆꯠꯆꯔꯨꯗꯕꯅꯤꯅ ꯈꯪꯖꯗꯦ ꯑꯗꯨ ꯃꯁꯤꯒꯤꯁꯨ ꯑꯩ ꯍꯪꯖꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯇꯧꯐꯝ ꯊꯣꯛꯏ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯂꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤ ꯇꯁꯦꯡꯅ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝ ꯑꯁꯤꯅ ꯇꯁꯦꯡꯅ ꯂꯩꯕ ꯇꯥꯔꯕ ꯑꯩꯈꯣꯏ ꯏꯉꯥꯎ ꯉꯥꯎꯔꯅꯤ ꯀꯔꯤꯅ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯩꯁꯤꯗ ꯍꯤꯟꯗꯨꯒꯤ ꯀꯜꯆꯔ ꯌꯥꯗꯕꯒꯤ ꯏꯍꯧ ꯑꯃꯈꯛ ꯂꯥꯛꯈ꯭ꯔꯦꯕ ꯃꯁꯤ ꯂꯥꯛꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯚꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯔꯣꯜꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯉꯝꯕꯒꯤ ꯄꯨꯟꯁꯤꯔꯣꯜꯒꯤ ꯃꯁꯛ ꯃꯌꯥꯝ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦꯕ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯗ ꯅꯣꯡꯃ ꯑꯩ ꯂꯥꯛꯆꯒꯦ ꯀꯥꯏꯊꯔꯛꯏꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯇꯤꯜꯂꯦ ꯚꯥꯔꯠꯇ ꯅꯝꯐꯨꯗ ꯂꯧꯁꯤꯟꯕꯅꯤ ꯍꯥꯏꯕ ꯏꯍꯧꯒꯤ ꯂꯣꯏꯅꯅ ꯍꯧꯔꯛꯈꯤꯕ ꯑꯦꯟꯇꯤ ꯍꯤꯟꯗꯨ ꯑꯣꯏꯕꯒꯤ ꯍꯤꯟꯗꯨꯅ ꯇꯧꯕꯈꯩ ꯌꯥꯅꯤꯡꯗꯕꯒꯤ ꯍꯤꯟꯗꯨꯒꯤ ꯃꯆꯠꯁꯤꯡꯈꯩ ꯌꯥꯅꯤꯡꯗꯕꯒꯤ ꯏꯍꯧ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯍꯧꯔꯛꯏꯕ ꯃꯤꯔꯣꯜꯁꯤꯡꯒꯤ ꯀꯣꯛꯇ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯕꯨ ꯍꯪꯒꯣꯏꯍꯟꯅꯅꯕꯒꯤ ꯍꯨ ꯀꯥꯝꯁꯤꯟꯗꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃ ꯇꯧꯔꯛꯈ꯭ꯔꯦꯕ ꯀꯔꯤꯅꯣ ꯍꯥꯏꯗ ꯃꯁꯤꯒꯤ ꯈꯨꯗꯝꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗꯝ ꯑꯁꯤꯗꯩꯁꯤꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯦꯔꯥ ꯊꯥꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯏꯔꯥꯠ ꯊꯧꯅꯤꯕꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯃꯅꯤꯄꯨꯔꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯩꯀꯣꯟ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗ ꯋꯥꯡꯈꯩꯗ ꯑꯗꯒꯤ ꯆꯤꯡꯃꯩꯔꯣꯡꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯌꯥꯝ ꯆꯥꯎꯅ ꯑꯇꯩꯗꯁꯨ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣই ꯈꯪꯖꯔꯛꯄ ꯈꯔꯗꯪ ꯍꯥꯏꯕꯅꯤ ꯂꯤꯂꯥ ꯐꯂꯥꯒ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯅꯨꯡꯁꯤꯗ ꯂꯤꯂꯥ ꯇꯧꯕ ꯍꯦꯟꯕꯒ ꯇꯥꯟꯅꯔꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯔꯝꯕꯗꯣ ꯃꯁꯤ ꯉꯁꯥꯏꯒꯤ ꯍꯤꯟꯗꯨꯒꯤ ꯀꯜꯆꯔꯁꯤ ꯌꯥꯅꯤꯡꯗꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯇꯝꯁꯤꯗ ꯄꯥꯟꯊꯣꯏꯕꯤꯁꯦ ꯂꯥꯠꯁꯤꯟꯕ ꯍꯧꯔꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯍꯣꯖꯥꯏꯗ ꯑꯣꯏꯁꯅꯨ ꯀꯁꯥꯔꯣꯝꯗ ꯑꯣꯏꯁꯅꯨ ꯃꯌꯥꯡꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯗꯨꯔꯒꯥ ꯄꯨꯖꯥꯗꯣ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯌꯥꯅꯤꯡꯗꯗꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯠꯇꯕꯗꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯖꯥ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯃꯁꯤꯗ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯁꯤꯜꯂꯦꯕ ꯍꯣꯏꯔꯦꯁ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯩꯇꯩꯒꯤ ꯊꯥꯖꯅꯕꯤ ꯄꯔꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯃꯅꯨꯡꯗ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯤꯛꯂꯝ ꯌꯥꯝꯅ ꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯝꯃꯤꯕ ꯁꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯤꯟꯗꯨꯒꯤ ꯃꯆꯠꯇ ꯗꯨꯔꯒꯥ ꯄꯨꯖꯥ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯥꯠ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯇꯧꯔꯣꯏꯁꯦ ꯌꯥꯎꯕꯤꯒꯅꯣꯕ ꯍꯤꯟꯗꯨꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯇꯧꯖꯕꯗꯨ ꯇꯧꯖꯁꯅꯣꯕ ꯑꯗꯣ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠꯂꯝꯕꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯔꯥꯟꯕ ꯑꯃ ꯑꯣꯏꯒꯅꯦꯕ ꯀꯔꯤꯒꯤꯅꯣꯗ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯇꯝꯗ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯄꯁꯤꯗꯤ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯏꯕꯦꯝꯃꯁꯤꯅ ꯇꯁꯦꯡꯅ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟ ꯇꯥꯔꯒꯗꯤ ꯑꯩ ꯃꯥꯅ ꯑꯩꯈꯣꯏ ꯄꯦꯟꯖꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ ꯃꯌꯥꯝꯅ ꯀꯠꯂꯤꯕ ꯍꯧꯖꯤꯛꯀꯤ ꯍꯔꯥꯎ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯇꯝꯁꯤꯗ ꯇꯧꯗꯅ ꯏꯔꯥꯠ ꯊꯧꯅꯤꯅꯗꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯑꯩ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯍꯔꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯖꯗꯦ ꯑꯗꯣ ꯑꯦꯅꯤꯋꯦ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯍꯥꯛꯅ ꯃꯃꯥꯡꯗ ꯊꯝꯖꯈ꯭ꯔꯦ ꯈꯥꯕꯁꯤꯡꯅ ꯃꯩꯇꯩ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯍꯥꯏꯕ ꯑꯃ ꯊꯣꯛꯂꯛꯑꯒ ꯀꯪꯂꯥꯗ ꯄꯥꯜꯂꯝꯕ ꯈꯥꯕꯁꯤꯡ ꯆꯩꯈꯥꯏꯔꯒ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯆꯩꯈꯥꯏꯗ꯭ꯔꯤꯕ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯉꯁꯥꯏꯒꯤ ꯑꯉꯣꯝꯒ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯕꯁꯦ ꯃꯉꯥꯡꯅꯦ ꯄꯥꯟꯊꯣꯏꯕꯤꯒꯤ ꯃꯄꯥꯝ ꯑꯣꯏꯔꯤꯕ ꯃꯉꯥꯡꯅꯦ ꯑꯗꯩ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯈꯥꯕ ꯀꯥꯡꯕꯨꯅꯦ
अदगी अमुक मागी खाब मयुमदगी चरखरगा नोंपोकता अंगोमनी हाइरी अदो अंगोम गी नोंपोक हाइदी अंगोम ने खाब ने मंगांग ने मोय अहुम सिंग खक्तगी कंसर्न ओइरमेबा मसी थाजनिंगाइ ने लॉजिकली अदगी मैतैना खाब जिंगजी चाइखारा कांदा मखोय अहुमगी चटनबी मचत ओइना लेरमबदो अपुनब मैतैना अमुक लौसिलकपनी हाइबसिना आइना हाइजेबो वानी अदो रेकॉर्ड की मतुंगिनदी अखोई अपुनब मैतैना पांथोइबीगी इरा थौनिगी करीगी मपुंग फाना लेबाकी ओइना पुसिलखिबजी कुम चैथारोन कुंबाबगी मतुंगिना मैदिंगु खागयमबगी मतमदा हादि मैदिंगु खाबियंबना पानब मतमसी 1597 दगिना 1652 भावनी सिगी मतमसिदा चैथारोन कुंबाबदा अखोगी निथौजम खरागी कुमसोक अखोगी 1570 दा अखोगी नोंपोका अपानबिगा चिंखैदा लुहोंगे हायदना चिंखैदा लुहोंगे हायबसी अखोई थीब ताई आइदी खंजदे अहल लमन अखंग अहि पंडित सिंगना अखोगी मसीगी मरमदा इथोकपीदना ताकपीब लाइरिक ngasi बाव थिंगनद्रिबिना करिगिनोयबा अखोई खंजदेबा अदो मसेजदा खागेमबगी मतमदा कुंबाबदा इरमिबा अखोगी नोंपोका अपानबिगा चिंखैदा लुहोंगे हायदना तौरिसे मसी अखोगी खुराई माइकैदा नोंपोक चिंखै हायदना चिंग अमा लै मसेजदा खुबम लई नोंपोका अखोगी नोंपोकी नोंपोक निंथौगा अखोगी पांथोइबीगी खुबम यादना ले मसेजदा लाइसंगुंबा सारगा अखोगी पांथोइबीगा नोंपोका लाटपगी हराव कुमै तौदना तौगिबा हौदोककुंबा अमा सोइदना लेरमगदरा हाइना खल्ली करिनोइदा नोंपोका अपानबिगा चिंखैदा लुहोंगे हाइरिबा अखोगी इंट्री सिनादि मदुगी सोइदना अखोई लाइसंगना चिंबा सादना अखोई तौरगा मदुगी छंगादना कैदौदना अखोई लाइसंग लिंगदना खुबम यादना हराव कुमै तौरम्बा सोइदना तौरम्बा याय हाइबसी आइना खंजबनी अदो लालम्बा मसी अदु तौखिबनेना ताकपीबा लैतादे आई हरावना लौजगनी अदुगी मतुंगदा अमो पाइखोमबगी मतुंग अखोई मैदिंगु मैतै निंथौ खागेमबगी मतुंग अनि मागी मतुंगदा निंथौ अनि सुरकपदा पाइखोमबगी हक्तक्ता पाइखोमबा हाइसिना 1666 दगिना 1697 बाउबा पानगिबा मैतै निंथौनी मागी अखोगी मतमगी चैथारोल कुंबाबगी इंट्री अमदा कैसाम लमहांगी कुमसो 1606 मेरा थादा पांथोइबीगी संग नंबोनबा साबा हवे तन्ना लोये हाइदना हाइदि लाइरेंबी पांथोइबीगी संग मागी लाइसंग सोइदना सारे अदुगा तन्ना लोयेदी मा खुद याम थुना सारगा लोये हाइबनी अदुना मसीगी मतमसिदा पांथोइबीगी मचतसे पांथोइबी इरा थौनीबगी मचतसी सिगी मतमसिदा हौदोरइब्रा नत्रगा हानदगी लैरकपदु मागी लाइसंगना चिंबा अखोगी चिंखैदा अमो अदगी होजिकी मफम कदाइदनो पाइखोमबगी मतमसिदा तौबसे मसी लैब्रा लैरखिब्रा हाइबसे अखोई मसीजु अखोइना खंजनिंबा वाफम अमनेबा ngasiगी हौरइबा मिरोलदा अदुना हाइरिबा सुमाइना तौरकपसेइसदा पांथोइबीसी सुमाइना लाकपनी उमंगलाई ओइना मैतैगी खुनाइसिदा मैतैगी अपुनबा मैतैगी खुनाइदा उमंगलाई अमा ओइना इरातनरकपनी हाइबसिमदि याम सेंगे अदा हुजिक पांथोइबीगी वारीसी ngasai aina panjagi ba lari ahum oja sarem nilirina ibiramba adai oja ikai khumnajari oja ibe dr nomaitem pramodini na ibiba adagi legidraba aiga pandit b kulachandra sharma na ibiba lari ahum aina panjagi ba matung ina adagi panthoi bi khungul da yaur ju iman mane mana akoigi ari balonda da adai ano balonda da handorok ta ju leisi loisandona leithondana khara sangna I haibai wani ado samna yam acham balonda da panthoi bi gi wari je akoi haura iba maru oina haura iba naharol sina khangbi na ba ai yam chamba achamba londa da ai pathok chage mangang ning thau tauroi naiga lainamung namung bina machanupa taret poklaba matungda naitom phangjabi panthoibi poi machanupa mabung taret pokhraba matungda haidi mangangi ning thau tauroi nai akoi
ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯅ ꯈꯪꯃꯤꯟꯅꯅꯕ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯕꯅꯤ ꯃꯉꯥꯡ ꯅꯤꯡꯊꯧ ꯇꯥꯎꯔꯣꯏꯅꯥꯏꯒ ꯃꯥꯒꯤ ꯂꯩꯃ ꯑꯣꯏꯇꯥꯏ ꯃꯥꯒꯤ ꯅꯨꯄꯤ ꯂꯣꯏꯅꯕꯤ ꯂꯥꯏ ꯅꯥꯃꯨꯡꯕꯤꯅ ꯃꯆꯥꯅꯨꯄꯥ 7 ꯃꯊꯪ ꯄꯣꯛꯑꯦ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯃꯕꯨꯡ 8ꯀꯤ ꯑꯇꯣꯝꯕꯤ ꯑꯃꯇꯪ ꯌꯥꯎꯕꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯆꯥ ꯑꯣꯏꯅ ꯃꯃꯥ ꯃꯄꯥꯒꯤꯅ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯗꯒꯤ ꯃꯕꯨꯡꯁꯤꯡꯒꯤꯅ ꯃꯕꯨꯡ 8ꯀꯤꯅ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯆꯟ ꯏꯕꯦꯝꯃ ꯑꯣꯏꯅ ꯄꯥꯟꯊꯣꯏꯕꯤ ꯄꯣꯛꯑꯦ ꯃꯁꯛ ꯃꯇꯧ ꯊꯣꯏꯗꯣꯛꯅ ꯆꯪꯈꯣꯟꯕꯤ ꯄꯥꯟꯊꯣꯏꯕꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯂꯩꯕ ꯍꯧꯀꯩ ꯈꯨꯟꯒꯤ ꯂꯥꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧ ꯁꯄꯥꯏꯕꯅ ꯄꯥꯟꯊꯣꯏꯕꯤꯕꯨ ꯃꯥꯒꯤꯗꯃꯛ ꯍꯥꯏꯔꯨꯅꯕ ꯈꯨꯗꯣꯜ ꯄꯣꯠ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯅꯥꯏ ꯂꯩꯆꯣꯜ ꯍꯥꯎꯔꯕꯕꯨ ꯊꯥꯔꯛꯑꯦ ꯑꯗꯨ ꯊꯥꯔꯛꯄꯗ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯤꯅ ꯁꯄꯥꯏꯕꯗꯤ ꯃꯥꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯗꯦ ꯊꯧꯗꯣꯛ ꯈꯔꯒꯤ ꯃꯇꯨꯡ ꯀꯪꯂꯥꯗ ꯄꯥꯟꯕ ꯈꯥꯕꯒꯤ ꯅꯤꯡꯊꯧ ꯁꯣꯛꯆꯔꯣꯝꯕꯒ ꯇꯥꯂꯣꯏ ꯂꯩꯃ ꯃꯅꯨ ꯇꯦꯛꯉꯥ ꯑꯅꯤꯅ ꯃꯆꯥꯅꯨꯄꯥ ꯇꯔꯝ ꯈꯣꯏꯅꯨꯆꯥꯒꯤꯗꯃꯛ ꯄꯥꯟꯊꯣꯏꯕꯤꯕꯨ ꯍꯥꯏꯖꯕ ꯊꯥꯈꯤꯕꯗ ꯌꯥꯔꯗꯨꯅ ꯄꯥꯟꯊꯣꯏꯕꯤꯕꯨ ꯊꯥꯖꯔꯛꯑꯦ ꯈꯥꯕꯗ ꯊꯥꯖꯔꯛꯑꯦ ꯈꯥꯕ ꯃꯌꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯄꯥꯟꯊꯣꯏꯕꯤꯅ ꯇꯨꯔꯦꯜ ꯑꯃꯒꯤ ꯊꯦꯜ ꯑꯃꯗ ꯆꯤꯡꯍꯤ ꯂꯨꯖꯔꯤꯉꯩꯗ ꯂꯪꯃꯥꯏ ꯆꯤꯡꯒꯤ ꯅꯤꯡꯊꯧ ꯑꯉꯧꯕ ꯈꯣꯡꯖꯣꯝꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒ ꯊꯦꯡꯅꯔꯝꯃꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒ ꯄꯥꯟꯊꯣꯏꯕꯤꯒꯗꯤ ꯍꯥꯟꯅ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯁꯤ ꯂꯦꯞꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯄꯥꯟꯊꯣꯏꯕꯤꯅ ꯂꯩꯁꯥꯔꯤꯉꯩ ꯑꯗꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯁꯤ ꯂꯧꯅ ꯂꯩꯅꯁꯤ ꯀꯥꯏꯅ ꯋꯥꯁꯛꯅꯈꯤ ꯁꯤꯅꯤ ꯑꯗꯣ ꯋꯥꯁꯣꯛꯅꯈꯤꯕ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉꯛꯇꯅ ꯄꯥꯟꯊꯣꯏꯕꯤꯅ ꯈꯥꯕꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯊꯦꯜ ꯑꯃꯗ ꯄꯥꯟꯊꯣꯏꯕꯤꯅ ꯆꯤꯡꯍꯤ ꯂꯨꯖꯔꯤꯉꯩꯗ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒ ꯊꯦꯡꯅꯔꯦ ꯊꯦꯡꯅꯕꯗꯨꯗ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒ ꯄꯥꯟꯊꯣꯏꯕꯤꯒꯗꯤ ꯍꯥꯟꯅ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯁꯤ ꯂꯦꯞꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯗꯨ ꯉꯥꯛꯇꯗꯨꯅ ꯄꯥꯟꯊꯣꯏꯕꯤꯅ ꯈꯥꯕꯗ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯄꯦꯟꯗꯕꯁꯤꯡ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯐꯣꯡꯗꯣꯛꯄꯇ ꯅꯠꯇꯅ ꯄꯥꯟꯊꯣꯏꯕꯤꯕꯨ ꯈꯥꯕꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯣ ꯃꯍꯥꯛꯀ ꯂꯪꯃꯥꯏ ꯆꯤꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯛꯁꯤꯟꯗꯨꯅ ꯊꯧꯔꯝꯃꯤ ꯃꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯃꯍꯥꯛꯇꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯤꯅꯤ ꯃꯅꯦꯝ ꯃꯄꯨꯔꯣꯏꯕꯅꯁꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯤ ꯈꯥꯕ ꯀꯥꯡꯕꯨꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯇꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯛꯇꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯕꯤꯅꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯐꯝ ꯊꯥꯅꯗꯨꯅ ꯂꯣꯟꯅ ꯎꯅꯕ ꯍꯧꯔꯝꯃꯤ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏꯕꯤꯅꯁꯨ ꯃꯍꯥꯛꯄꯨ ꯈꯥꯕꯁꯤꯡꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯅꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯕ ꯍꯧꯔꯝꯃꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗꯗꯤ ꯈꯥꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯗꯤ ꯄꯥꯟꯊꯣꯏꯕꯤꯅ ꯈꯥꯕ ꯃꯌꯨꯝꯗ ꯂꯩꯕꯗꯨꯗ ꯈꯥꯕꯁꯤꯡꯅ ꯁꯥꯎꯔꯛꯅꯕ ꯊꯕꯛ ꯃꯇꯧ ꯄꯪꯇꯧꯗ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯥꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯥꯎꯅꯤꯡꯕ ꯃꯤꯔꯥꯏꯕ ꯍꯧꯔꯛꯑꯦ ꯅꯣꯡꯃꯗꯤ ꯄꯥꯟꯊꯣꯏꯕꯤꯅ ꯈꯥꯕ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯄꯗ ꯃꯀꯨꯕꯣꯛ ꯁꯣꯛꯆ꯭ꯔꯣꯝꯕꯗꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯅꯦꯝ ꯇꯦꯛꯉꯥꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯍꯪꯂꯨꯕꯗ ꯃꯍꯥꯛꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯊꯧꯒꯜ ꯅꯥꯊꯩꯔꯒ ꯃꯅꯤꯡ ꯇꯧꯅ ꯀꯣꯏꯆꯠ ꯆꯠꯄꯗꯒꯤ ꯃꯀꯨꯕꯣꯛ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯤꯅꯗꯤ ꯃꯀꯨꯕꯣꯛꯇꯨ ꯁꯤꯔꯦ ꯍꯥꯏꯕ ꯊꯥꯖꯗꯕꯗꯒꯤ ꯆꯥꯡꯌꯦꯡꯅꯕ ꯃꯥ ꯁꯤꯕ ꯁꯤꯗꯕ ꯆꯥꯡꯌꯦꯡꯅꯕ ꯇꯔꯦꯡ ꯌꯣꯠꯅ ꯃꯀꯨꯕꯣꯛꯀꯤ ꯃꯅꯥꯇꯣꯟꯗ ꯊꯤꯟꯖꯤꯜꯂꯝꯃꯤ ꯃꯗꯨꯗ ꯃꯀꯨꯕꯣꯛꯇꯨ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯈꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯥꯟꯊꯣꯏꯕꯤꯅꯗꯤ ꯃꯀꯨꯕꯣꯛꯅ ꯁꯤꯁꯤꯟꯅꯔꯝꯂꯤꯕꯗꯨ ꯃꯥꯕꯨ ꯇꯥꯟꯊꯣꯛꯅꯕ ꯁꯔꯧꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯖꯤꯜꯂꯦ ꯑꯗꯨꯕꯨ ꯃꯀꯨꯕꯣꯛ ꯍꯣꯏꯅꯗꯤ ꯃꯍꯥꯛꯇꯤ ꯁꯤꯔꯨꯔꯕ ꯃꯀꯨꯕꯣꯛꯄꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕꯤꯅꯤ ꯈꯥꯕꯒꯤ ꯌꯨꯝ ꯂꯦꯞꯄꯤꯒꯗꯕ ꯁꯥꯒꯩꯒꯤ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯤꯅ ꯌꯥꯗꯗꯨꯅ ꯅꯨꯃꯤꯠ ꯈꯔ ꯅꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯒ ꯈꯥꯕ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯇꯨꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯔꯝꯃꯤ ꯃꯥ ꯈꯥꯕ ꯃꯌꯨꯝ ꯊꯥꯗꯣꯔꯛꯑꯦ ꯅꯣꯡꯄꯣꯛ ꯀꯗꯥꯏꯗ ꯂꯩꯕ ꯍꯥꯏꯗꯨ ꯊꯤꯕ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯃꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯊꯤꯅ ꯃꯀꯨꯕꯣꯛ ꯈꯥꯕ ꯅꯤꯡꯊꯧ ꯁꯣꯛꯆꯔꯣꯝꯕꯅ ꯂꯨꯆꯤꯡꯕ ꯈꯥꯕ ꯀꯥꯡꯕꯨꯅꯁꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯤꯒ ꯇꯥꯡꯈꯨꯜ ꯄꯥꯈꯪ ꯁꯥꯗꯨꯅ ꯂꯥꯛꯂꯝꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯗ ꯎꯅꯁꯤ ꯍꯥꯏꯅꯔꯝꯂꯒ ꯑꯃꯨꯛ ꯀꯥꯏꯅꯔꯝꯃꯤ ꯀꯣꯟꯅꯊꯪ ꯄꯥꯟꯊꯣꯏꯕꯤꯒ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒ ꯀꯧꯕ꯭ꯔꯨ ꯆꯤꯡꯗ ꯎꯅꯔꯕ ꯃꯇꯨꯡꯗ ꯈꯥꯕ ꯀꯥꯡꯕꯨꯅ ꯎꯗꯅꯕ ꯃꯈꯣꯏ ꯑꯅꯤ
ꯆꯦꯟꯃꯤꯟꯅꯔꯛꯈꯤꯗꯨꯅ ꯂꯪꯃꯥꯏ ꯆꯤꯡꯒꯤ ꯑꯇꯣꯞꯄ ꯆꯤꯡꯁꯥ ꯅꯥꯄꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯥꯡꯈꯨꯜ ꯁꯥꯗꯨꯅ ꯂꯧ ꯀꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯪꯃꯥꯏ ꯆꯤꯡ ꯆꯤꯡꯗꯣꯟ ꯀꯥꯃꯤꯟꯅꯔꯛꯈ꯭ꯔꯒ ꯄꯥꯟꯊꯣꯏꯕꯤꯅ ꯑꯉꯣꯝ ꯀꯥꯡꯕꯨꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯁꯨ ꯃꯈꯣꯏꯕꯨ ꯎꯅꯕ ꯂꯪꯃꯥꯏ ꯆꯤꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯌꯥꯝꯁꯨ ꯑꯗꯨꯒ ꯑꯇꯩ ꯂꯥꯏ ꯀꯌꯥꯁꯨ ꯂꯥꯛꯇꯨꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤ ꯄꯥꯟꯃꯤꯟꯅꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯈꯥꯕ ꯀꯥꯡꯕꯨꯗꯤ ꯄꯥꯟꯊꯣꯏꯕꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯇꯥꯟꯅꯔꯨꯔꯕꯁꯨ ꯐꯪꯕ ꯉꯝꯗꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯕꯤꯒ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒ ꯎꯅꯈꯤꯗꯨꯅ ꯂꯪꯃꯥꯏ ꯆꯤꯡꯗ ꯄꯥꯟꯃꯤꯟꯅꯈꯤꯕꯒꯤ ꯋꯥꯔꯝꯁꯤꯡꯁꯨ ꯃꯈꯣꯏꯅ ꯈꯪꯂꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯤꯅ ꯈꯥꯕꯒꯤꯗ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯧ ꯀꯌꯥꯗ ꯊꯣꯏꯗꯣꯛꯄ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯈꯤ ꯍꯥꯏꯕ ꯈꯪꯅꯈꯤꯕꯗꯒꯤ ꯈꯥꯕꯁꯤꯡꯅ ꯄꯥꯟꯊꯣꯏꯕꯤꯅ ꯈꯥꯕꯗ ꯂꯩꯔꯤꯉꯩꯗ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯈꯣꯝꯖꯤꯜꯂꯒ ꯈꯨꯕꯝ ꯌꯥꯗꯨꯅ ꯊꯝꯂꯒ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯈꯟꯅꯗꯨꯅ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯂꯪꯃꯥꯏ ꯆꯤꯡꯗ ꯆꯠꯂꯒ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯕꯨ ꯈꯥꯕꯒꯤꯗ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯨꯕꯗ ꯌꯥꯕꯤꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯥꯕꯒꯤꯗ ꯂꯥꯛꯂꯒ ꯈꯥꯕꯁꯤꯡꯒ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯈꯤ꯫ ꯈꯥꯕꯁꯤꯡꯅ ꯑꯧꯒ꯭ꯔꯤ ꯈꯦꯟꯆꯣ ꯂꯥꯏꯔꯣꯜ ꯁꯛꯇꯨꯅ ꯍꯔꯥꯎ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯄꯥꯟꯊꯣꯏꯕꯤ ꯈꯣꯡꯒꯨꯜꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯒꯤ ꯄꯥꯟꯊꯣꯏꯕꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯂꯪꯃꯥꯏ ꯆꯤꯡꯗ ꯄꯥꯜꯂꯕꯗꯨ ꯈꯥꯕꯒꯤ ꯀꯥꯡꯕꯨꯅ ꯂꯥꯛꯑꯒ ꯍꯥꯏꯖꯔꯨꯗꯅ ꯃꯥ ꯀꯧꯔꯒ ꯈꯥꯕꯒꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯍꯔꯥꯎ ꯇꯌꯥꯝꯃꯤꯟꯅꯕ ꯇꯧꯗꯅ ꯇꯧꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯍꯧꯗꯣꯛꯏ ꯍꯥꯏꯕꯁꯦ ꯑꯃꯅꯁꯨ ꯑꯈꯪ ꯑꯍꯩ ꯄꯟꯗꯤꯠ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯍꯥꯏꯕꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯁꯦ ꯎꯃꯪ ꯂꯥꯏꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯁꯥꯏꯔꯦꯝ ꯗꯤꯂꯤꯕꯔꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯗ ꯇꯥꯛꯏꯁꯦ ꯃꯁꯤ ꯑꯆꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯒꯤ ꯎꯃꯪ ꯂꯥꯏꯒꯤ ꯂꯥꯏꯀꯣꯟꯁꯤꯡ ꯇꯥꯛꯄ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯉꯁꯥꯏ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯟꯊꯣꯏꯕꯤꯕꯨ ꯎꯃꯪ ꯂꯥꯏꯅꯤ ꯍꯥꯏꯅ ꯂꯥꯏꯀꯣꯟ ꯂꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛ ꯂꯝꯁꯤꯗ ꯈꯨꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ꯫ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏꯅꯦꯕ꯫ ꯎꯃꯪ ꯂꯥꯏ ꯍꯥꯏꯕ ꯎꯃꯪ ꯂꯥꯏ ꯑꯁꯤꯕꯨ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯁꯄꯣꯁ ꯃꯣꯏꯔꯥꯡꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯈꯨꯔꯥꯏ ꯀꯣꯟꯖꯝ ꯂꯩꯀꯥꯏ ꯑꯩꯅ ꯂꯩꯖꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏꯕꯨ ꯀꯣꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯕꯨ ꯂꯝꯗꯝ ꯂꯩꯀꯥꯏꯕꯨ ꯀꯣꯟꯕꯤꯔꯤꯕꯗꯤ ꯑꯩꯈꯣꯏ ꯎꯃꯥ ꯁꯅꯥ ꯆꯤꯡꯖ꯭ꯔꯣꯏꯕꯤꯅꯤ꯫ ꯑꯗꯣ ꯃꯣꯏꯔꯥꯡꯗꯒꯤ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯣꯡꯉꯒ ꯂꯥꯛꯇꯥꯔꯗꯤ ꯃꯥꯁꯨ ꯎꯃꯥ ꯁꯅꯥ ꯆꯤꯡꯖ꯭ꯔꯣꯏꯕꯤꯒꯤ ꯃꯁꯥꯏꯒꯣꯟꯗ ꯂꯩꯕ ꯃꯥꯅ ꯀꯣꯟꯕꯤꯗꯨꯅ ꯂꯩꯕ ꯃꯤ ꯇꯥꯔꯦ꯫ ꯃꯣꯏꯔꯥꯡꯒꯤ ꯊꯥꯡꯖꯤꯡꯅ ꯀꯣꯟꯕꯤꯗ꯭ꯔꯦ ꯃꯥ ꯊꯥꯡꯖꯤꯡꯕꯨ ꯃꯥꯒꯤ ꯍꯧꯔꯛꯐꯝꯒꯤ ꯂꯥꯏꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯃꯄꯨꯛꯅꯤꯡꯗ ꯊꯥꯒꯣꯟꯖꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯎꯃꯪ ꯂꯥꯏꯗꯤ ꯃꯥꯅ ꯈꯨꯔꯥꯏ ꯀꯣꯟꯖꯝ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤꯗ ꯍꯣꯡꯉꯛ ꯇꯥꯔꯒꯗꯤ ꯃꯥꯕꯨ ꯀꯣꯟꯕꯤꯔꯤꯕꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯗꯤ ꯑꯩꯈꯣꯏ ꯎꯃꯥ ꯁꯅꯥ ꯆꯤꯡꯖ꯭ꯔꯣꯏꯕꯤꯅꯤ꯫ ꯃꯥ ꯎꯃꯥ ꯁꯅꯥ ꯆꯤꯡꯖ꯭ꯔꯣꯏꯕꯤ ꯍꯔꯥꯎꯕ ꯇꯥꯏ, ꯍꯔꯥꯎꯕꯗ ꯁꯔꯨꯛ ꯌꯥꯕ ꯇꯥꯏ꯫ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥ ꯃꯣꯏꯔꯥꯡꯗꯒꯤ ꯂꯥꯛꯑꯦꯅ ꯃꯥ ꯄꯩꯁా ꯄꯥꯏ ꯑꯀꯟꯕꯅꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣই ꯂꯩꯀꯥꯏꯗ ꯈꯨꯔꯥꯏ ꯀꯣꯟꯖꯝ ꯂꯩꯀꯥꯏꯗ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕ ꯌꯥꯔꯣꯏ꯫ ꯃꯥꯗꯤ ꯌꯥꯐꯝ ꯊꯣꯛꯇꯦ, ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯥꯒꯤ ꯂꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯁꯤꯡ ꯀꯔꯤꯁꯤꯡ ꯃꯥꯒꯤ ꯂꯩꯅꯖꯔꯤ, ꯃꯗꯨ ꯍꯔꯥꯎꯖꯕꯅꯤ꯫ ꯑꯗꯣ ꯄꯥꯟꯊꯣꯏꯕꯤꯕꯨ ꯎꯃꯪ ꯂꯥꯏ ꯑꯣꯏꯅ ꯈꯨꯕꯝ ꯌꯥꯗꯅ ꯂꯥꯏꯀꯣꯟ ꯂꯤꯡꯗꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯊꯧ ꯊꯤꯟꯊꯧ ꯇꯧꯗꯨꯅ ꯀꯨꯝ ꯑꯃꯒꯤ ꯊꯥꯔꯣꯟ ꯂꯥꯏꯔꯤꯛꯇ ꯄꯤꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯋꯦ ꯍꯥꯏꯁꯦ ꯁꯣꯏꯗꯅ ꯇꯧꯐꯝ ꯊꯣꯛꯏ, ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯇꯧꯗꯕ ꯇꯥꯔꯗꯤ ꯃꯗꯨ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯃꯆꯠꯇ ꯑꯔꯥꯟꯕ ꯑꯃꯅꯦꯕ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯤꯒꯤ ꯍꯤꯟꯗꯨꯅ ꯄꯨꯁꯤꯟꯖꯔꯒ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯍꯥꯏꯅ ꯇꯧꯕꯗꯨꯗ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯕꯁꯤꯗꯤ ꯌꯥꯝ ꯑꯔꯥꯟꯕ ꯇꯧꯍꯩꯗꯕ ꯊꯕꯛꯅꯦꯕ꯫ ꯑꯩ ꯍꯥꯏꯖꯔꯤꯁꯤꯅ ꯑꯁꯦꯡꯕ ꯏꯃꯥ ꯏꯕꯦꯝꯃ ꯂꯥꯏꯔꯦꯝꯕꯤ ꯄꯥꯟꯊꯣꯏꯕꯤꯅ ꯇꯁꯦꯡꯅꯃꯛ ꯄꯦꯜꯂꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯃꯅꯦꯕ꯫ ꯑꯗꯨꯅ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯑꯗꯨ
ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯟꯊꯃꯤꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯄꯨ